Mayambuton Chanuna Taramna Okchabaga Lunana Kurumjari Ngasiso Mahausagum Nungairaba Punga Wari Ama Puduna Lakjari Wari Asigi Mamingna Numidangda Zagoi Sabi Lairembi Mari Wari Asibu Tabirakpana Cheng Maitei Thaina Thaina Matam Amagi Warini Nongma Khul Amagi Tombi Kauba Ahal Ama Magi Nupigi Khatnabadagi Masa Mathanta Sizerani Haina San Thauri Paiduna Numidang Athengbada Thoraklami Mama Macha Sangdana Aibasu Thini Pubiba Aise Mapuribani Mabani Kaise Moi Kauriba Aina Lalubasu Nataba Hoi Aina Budi Thangnaba Yumgi Mawasi Kribi Molado Mapuribasu Lejadre Machaga Isu Mai Matu Senaringeda Mama Hana Yingbidrena Aina Tamoi Jarubagi Aikhoida Iginupido Mi Oina Laireshina Budi Hariko Sibu Kayam Kairaki Masi Aina Puk Pabagi Natroba Aduga Aigi Nupigi Jagan Aibu Pudanaka Tawiba Pai Aina Sisira Kanda Ipuriban Hirambado Baban Hirambadona Kayam Ningam Latagido Kangan Giba Eh Kaino Eko Jinyagi Umang Lai Sidi Pungali Sina Taban Pabagi Ngali Jalo Asidina Tibu Teng Laba Tazagi Mapung Paraba Ahin Kudingi Sorarindagi Paitharakpa Masang Matau Pazarabi Lairembi Sing Aduna Umang Aduda Pungangana Zagoi Saribi Lairembi Sing Adu Ngasagi Sizagina Lakiba Ahal Aduna Tengnabadagi Ahal Adu Sige Haiba Kaukirami Nupigi Makosu Tainhi Yengluge Kana Nodo Hais Masaku Fazaside Nupi Ngaktanine Kanagi Machamasuno Lai Umang Silak Laga Zagoi Sari Basiba Aduga Ngaliba May Ngala Sidi May Hopadi Natine Tha Machanine Uda Yalaga Ngalise Pazaibo Yam Pazai Si already Aigi Sibasai Matam Kara Muk Yatok Lagi Moising say Amai Bisoidana Oigini Ikangi Lairembi Amana Itamaya Taibang Mioiba Ahal Amana Aikhoiba Tumina Ying Laga Amana Amo Aseng Maruita Karaino Eh Hoinihi Madi Ahinga Sida Matau Karamna Mapamase Lakliba Amana Amo Aikhoina Umang Lai Sida Heke Laktuna Sanajabase Taibang Misina Kankrabanina Hayendi Taibang Mi Pumaloina Kankraniye Amana Amo Adu Wirabadi Aikhoina Mapamasida Heke Laklaga Sanajarise Sanaba Panglaruyi Lairembi Amana Kaino Noina Hainaribaduba Mapamasidi Aikhoigi Jahi Jakaya Deglerak Sanapamni Kaino Taibang Mi Amakaksina Karigi Aikhoini Sanaba Pangloiduno Ahal Aduna Karino Moini Sanariba Wari Singsibo Maron Gamada Lokshinba Ngamdemi Natraga Moisi Atopa Kangloki Mi Urajalo Lairembi Amana Itana Kangda Taurini Taibang Mise Pau Tamba Yamna Kanbani Aduga Machinsu Hayeng Nong Hek Ngan Kibada Laibak Simba Thungna Ya Launa Loine Kangna Khradabani Amana Amo Adaidi Mapamasida Masang Mato Yamna Pazabi Nupi Thoena Ayuk Nung Tinumidang Kangda Kai Nupi Chopa Nupa Mayam Ama Yeng Bolaktoni Kara Amana Amaiba Amaibi Puraga Laktoni Aduga Kari no Kangdaba Lai Pau Mayam Ama Paujindana Aikhoise Lari Pakte Sida Sanaba Lakpa Ngamloiduni Amaduna Adu Wiragana Aikhoigi Sanapamse Mapam Ama Hongbadi Ataiduna Yaru Yedudi Mapamase Aikhoina Pikling Edegi Jen Jongdana Sanajaraba Mapamni Sida Horiba Uwa Hailei Pazaraba Pukrisingse Aikhoina Tazaba Semjaba Ngaktani Aduna Mapam Ama Hongba Haise Yaroi Amaduna Adudi Aikhoi Hozik Kaidau Sairino Masigi Taibang Mi Sidi Tumina Maya Higatlaga Yenglaga Dum Leiri Asibu Matu Macha Mata Laitaba Jalo Makutasu Thauri Mapari Mai Sibu Singjama Lai Jalo Adusa Ahing Sida Ahal Aduna Aise Ukramali ni Moina Moi Loina Aingon Yingli Ene Si Yoradi Hekta Thoklaga Hanglage Kana Khangni Aibu Pamjaba Nupigi Yarum Labadi Aibudi Moi Loina Pami Loina Pazabanina Ichan Haigadra Noibu Kaidinune Jagoi ni Maruna Mahiriba
Nabungdi ngauri he. Lairembi singna. Nabung kai. Nahakasu sari. Jirai di amata yaudre. Hai, jirai sidi samjabi ni jakibagi khara loina tangbai wan. Jahi di angang ni humpu kakta ngari bani. Aingon-dagi aikhoi pazina jahi yamna hankrajani. Lairembi amana. Ngasi ahing sidi taibang mi kai khangdabasi oina sanaraga leirasiro. Amana. Yaroye. Aikhoi di laini. Madi mini. Adusu aseng amang khangponte. Iru jaramni lujaramu haibasu khangde. Aduna maga aikhoiga sokna samnabadi lairadana. Mafam asida changama phawba yaroi. Amana amo. Ado haujiti aikhoigi phajaraba senglaba mafam asida changna asidi kamanya tauba. Ahal aduna karino. Moi marol sibu aine khangba sungamdriba siba. Nade. Moi sibu asengmagi amaibi natrabrane. Natraga Karangdagi amukta yengi. Moi sidi lainina natraga butnina. Lairembi singduna. Kamanya tawni. Karangdagi aikhoise yenglai haiba. Ahal se lauraga chenkri. Ai lai ognare. Ai but ognare. Masati lonya phajaye. Lairembi amana. Si already yararoi. Laikai hupna tholaklabadi aikhoi sanafam ase amuk mai thagi haraklani. Aduna ahalase ai ki halaga wakan chu halagi. Ataiduna adudi tawro aikhoi mafam ase asengba isingna amukta sengdoklamgi. Asomna nonga lakpadadi ahal adu ngauri phairi labu amagi kachinda hiptuna leirammi. Yumlomdana mamaga machagadu mapa thiba chatpagi hainari. Mamana Ibungo noibu napado amukta thiru chone he. Mamangda napa ni sini ni chakibase ingi khara hai thori karami khara hai chaklami khara haijilak tawdana adum halakpani. Aduga ngarangdi halaktene. Amuk phatanungdaga thoklamlabadi aikhoi amu ningamoini he. Majanupa ahalna ai yengurage ma pabana he chakanba mafam singna chatlaga. Hoi bunga chawba khara thuna chatluko. Noisu yengu chone noigi suna pani ne. Nayamba ahalna atai mafamda thirabasu noya turen khongman chatlaga yengu chone he. Macha taina aikhoi masidi ta chawna dum thiba chakrabasibo pabana siramlabadi aikhoi chatlaga mu hingalakadabasu natabadubo. Kari angangnigi moiside noibu napagado nungsibaga mata khangdrabrane he chandansa. Imasu paba nungsididudi aduna koisu nungsidre pado. Karino ne he noina ngangni duba noi nayamba ahan handalakisano khangniba. Paba de akoi ta chawna poraga poreitu. Mapaduna phajai he lai singdu khupajamani but nupi singdo napa ngauri haisini yamni ki aigi tungda masamana ipha pharaga ngaikhu ahal haini tanarapodo ki ayumda amukta thinbiyo. Macha ahalna karino pabana hariba wa mayamdabo kanana laino kanana butno aduga nachana poreise yumna yum kaideragi bunga chawba napado kaidi leiramge ha. Lauri kachinna kapaga leiramini mi mamangda ikaibana suloredi asuk yamna gyan tadabi pasibu karinoba migi mapa mata sumayan tawdeba. Si yoradi noi mu imungda pusingkro ai panji mada tanarugi koi pabase lai ognaba sumal. Mapaduna aina hari sidi noina gyan tade ayumda pubiyo suyade isauta panglangda lang leine. Yam thiye namu kanagi dupino. Mamaduna karino moi mapana choiram paro ngangni ba mayamdubo ai sei nangi natu asangbi dunya sangbi. Onthongna thireda asangbi nangde. Macha singduna akoi pabase ngaujarasu achuma wadi he ngangli. Hai mapa manba macha nupa phajaba sa napa se yam thona imungna thangjingkho nasak singduga namai ngonda kasu tawri. Asomna ahando panji kaya na yenglabasu ngauri phairi choiram pharon londuna adum laikhirami. Nume kaya ni tha kaya hawkhre
ꯂꯥꯏꯔꯦꯝꯕꯤꯁꯤꯡꯗꯨꯗꯤ ꯊꯥꯕꯜ ꯐꯔꯕ ꯑꯍꯤꯡ ꯑꯃꯗꯤ ꯊꯥꯁꯤꯒꯤ ꯑꯍꯤꯡ ꯈꯨꯗꯤꯡꯗ ꯃꯥꯂꯦꯝꯗ ꯍꯦꯛ ꯄꯥꯏꯊꯔꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯎꯃꯪꯂꯥꯏ ꯑꯗꯨꯗ ꯍꯦꯛ ꯁꯥꯟꯅꯕ ꯂꯦꯞꯂꯝꯗꯦ꯫ ꯅꯣꯡꯃꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯃꯗ ꯕꯣꯌꯥꯏ ꯀꯧꯕ ꯄꯥꯈꯪ ꯑꯃ ꯃꯁꯥ ꯄꯨꯝꯕ ꯏꯅꯥꯏ ꯄꯨꯝꯇꯩ ꯇꯩꯔꯗꯨꯅ ꯎꯃꯪꯂꯥꯏ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯂꯒ ꯂꯣꯠꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯨꯡꯗ ꯁꯒꯣꯜ ꯇꯣꯡꯕ ꯊꯥꯡ ꯇꯦꯟ ꯄꯥꯏꯕ ꯃꯃꯥꯏ ꯈꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯕꯣꯌꯥꯏꯗꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯁꯒꯣꯜ ꯇꯣꯡꯕꯁꯤꯡꯗꯨꯅ "ꯌꯥꯝ ꯊꯨꯅ ꯃꯥꯡꯉꯤꯗ ꯕꯣꯌꯥꯏꯁꯦ, ꯀꯔꯥꯏꯗꯕꯨ ꯂꯣꯠꯂꯤꯕꯅꯣ? ꯍꯣ ꯕꯣꯌꯥꯏ, ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ? ꯊꯣꯛꯂꯛꯎꯅꯦ, ꯊꯥꯡꯁꯤꯅ ꯈꯔꯒ ꯌꯥꯟꯈꯤꯒꯦꯅꯦ ꯅꯁꯥ ꯄꯨꯝꯕꯗꯣ." ꯑꯃꯅ "ꯁꯤꯔꯝꯕꯕꯨ ꯌꯥꯔꯦꯗ ꯕꯣꯌꯥꯏꯗꯣ, ꯑꯩꯅ ꯇꯦꯟꯅ ꯀꯥꯞꯄꯗꯁꯨ ꯄꯥꯟꯈ꯭ꯔꯕꯅꯤ." ꯑꯃꯅ ꯑꯃꯨꯛ "ꯕꯣꯌꯥꯏꯁꯦ ꯃꯌꯥꯡ ꯀꯪꯖꯩ ꯍꯥꯏꯕꯩ ꯋꯥꯅꯤ, ꯃꯊꯧꯅꯥꯗꯤ ꯐꯖꯅ ꯂꯩꯅꯦ. ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯁꯤꯕꯁꯨ ꯉꯝꯃꯤ, ꯍꯥꯠꯄꯁꯨ ꯉꯝꯃꯤ ꯀꯥꯏꯅ ꯍꯥꯏꯔꯝꯂꯒ ꯁꯤꯁꯨ ꯁꯤꯗꯦ, ꯍꯥꯠꯁꯨ ꯍꯥꯠꯂꯝꯗ ꯂꯣꯠꯈ꯭ꯔꯦꯅꯦ. ꯑꯗꯣ ꯃꯌꯥꯝ, ꯅꯨꯃꯤꯠ ꯇꯥꯒꯗꯧꯔꯦ, ꯑꯩꯈꯣꯏ ꯍꯟꯕꯅ ꯐꯠꯇ꯭ꯔꯣ? ꯕꯣꯌꯥꯏꯗꯨꯗꯤ ꯍꯌꯦꯡꯃꯨꯛ ꯊꯤꯔꯒ ꯍꯥꯠꯂꯁꯨ ꯌꯥꯏ. ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯃꯥꯒꯤ ꯂꯧ ꯏꯪꯈꯣꯜꯁꯤꯡꯗꯣ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ, ꯑꯗꯨꯒ ꯃꯥꯒꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ." "ꯆꯨꯝꯃꯦ ꯃꯔꯨꯞꯅ ꯍꯥꯏꯔꯤꯗꯣ, ꯂꯥꯛꯑꯣ ꯍꯜꯂꯁꯦ." "ꯍꯣ ꯕꯣꯌꯥꯏ, ꯅꯪ ꯂꯣꯠꯂꯒ ꯑꯗꯨꯝ ꯂꯩꯔꯣꯀꯣ, ꯑꯩꯈꯣꯏ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯂꯧꯕ ꯆꯠꯂꯦ." "ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯩꯈꯣꯏꯃꯨꯛ ꯇꯝꯊꯤꯕ ꯃꯤ ꯍꯥꯠꯄꯁꯦ ꯂꯩꯔꯝꯃꯣꯏꯀꯣ ꯃꯔꯨꯞꯁꯦ." ꯑꯃꯅ ꯑꯃꯨꯛ "ꯑꯗꯨꯅꯕꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅ ꯐꯥꯎꯕ ꯐꯤꯃꯨ ꯁꯦꯠꯄ ꯃꯥꯏꯈꯨꯝꯕ ꯍꯥꯏꯅ ꯀꯤꯗꯅ ꯑꯩꯈꯣꯏꯁꯦ ꯐꯥꯕ ꯉꯝꯗ꯭ꯔꯤꯁꯤꯅꯤ꯫ ꯃꯔꯨꯞꯁꯤꯡ ꯈꯜꯂꯨꯅꯦ, ꯑꯩꯈꯣꯏ 15ꯁꯤꯅ ꯈꯨꯜꯗ ꯆꯪꯗꯨꯅ ꯍꯨꯔꯥꯟꯕ, ꯃꯤꯒꯤ ꯁꯅꯥ ꯂꯨꯄꯥ ꯃꯨꯟꯕ, ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯎꯔꯒ ꯑꯩꯈꯣꯏꯒꯤ ꯍꯦꯛꯇ ꯑꯣꯏꯕ, ꯌꯥꯗ꯭ꯔꯒꯅ ꯍꯥꯠꯇꯣꯛꯄ ꯇꯧꯔꯛꯏꯁꯦ ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ. ꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯕꯨ ꯐꯥꯕ ꯉꯝꯕ, ꯍꯥꯠꯄ ꯉꯝꯕ ꯀꯅꯥ ꯂꯩꯔꯤꯒꯦ?" ꯑꯇꯩꯁꯤꯡꯗꯨꯅ "ꯆꯨꯝꯃꯤꯅꯦ ꯃꯔꯨꯞꯅ ꯍꯥꯏꯔꯤꯗꯣ, ꯑꯗꯣ ꯍꯜꯂꯁꯤ, ꯊꯦꯡꯉꯦ. ꯑꯩꯈꯣꯏꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯕꯣꯌꯥꯏꯒꯤ ꯅꯨꯄꯤꯁꯨ ꯐꯥꯔꯒ ꯄꯨꯈ꯭ꯔꯁꯦ, ꯑꯗꯨꯒ ꯉꯧꯈꯥꯏꯔꯁꯤ." ꯕꯣꯌꯥꯏꯅ "ꯐꯠꯇꯕ ꯃꯣꯏꯕꯨ ꯋꯥꯔꯛꯄꯤꯅꯕ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯕ꯭ꯔꯣ?" ꯋꯥꯍꯩ ꯑꯁꯤ ꯂꯥꯎꯔꯝꯂꯒ ꯕꯣꯌꯥꯏ ꯑꯁꯣꯛꯄ ꯃꯌꯥꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯑꯁꯤꯕ ꯑꯃꯒꯨꯝꯅ ꯃꯤꯠ ꯎꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯌꯧꯔꯛꯄꯒ ꯁꯣꯔꯥꯔꯦꯟꯗꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯂꯥꯏꯔꯦꯝꯕꯤ ꯃꯔꯤꯗꯨ ꯎꯃꯪꯂꯥꯏ ꯃꯣꯏꯒꯤ ꯁꯥꯟꯅꯐꯝ ꯑꯗꯨꯗ ꯄꯥꯏꯊꯔꯛꯂꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯃꯔꯤꯗꯨꯅ ꯕꯣꯌꯥꯏꯗꯨ ꯎꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯅ "ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯁꯦꯡꯂꯕ ꯃꯐꯝ ꯑꯁꯤꯗ ꯑꯁꯤꯕ ꯇꯥꯏꯕꯪ ꯃꯤ ꯑꯃ ꯂꯩꯔꯤꯕꯁꯤꯕ?" ꯑꯃꯅ "ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ? ꯏꯁꯤꯡ ꯑꯁꯦꯡꯕꯅ ꯂꯣꯏꯅꯃꯛ ꯁꯦꯡꯗꯣꯛꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏ." ꯑꯃꯅ ꯑꯃꯨꯛ "ꯑꯗꯨꯗꯤ ꯀꯣꯟꯅꯒꯤ ꯋꯥꯅꯤ, ꯑꯁꯤꯕꯁꯦ ꯀꯃꯥꯏꯅ ꯂꯧꯊꯣꯛꯈꯤꯗꯣꯏꯅꯣ ꯍꯥꯟꯅ ꯈꯟꯅꯁꯤ." "ꯉꯥꯏꯈꯣꯅꯦꯍꯦ, ꯁꯤꯗ꯭ꯔꯤꯕ ꯃꯥꯜꯂꯤ, ꯇꯨ ꯌꯦꯡꯉꯨꯅꯦ ꯃꯤꯍꯨꯟ ꯂꯩꯔꯤꯁꯦ." ꯑꯃꯅ ꯑꯃꯨꯛ "ꯅꯨꯄꯥꯁꯦ ꯐꯠꯇꯕ, ꯊꯃꯣꯏ ꯁꯦꯡꯂꯕ ꯃꯤꯗꯤ ꯅꯠꯇꯦꯕꯣ, ꯁꯤꯗꯤ ꯑꯐꯕ ꯃꯤꯅꯤ. ꯑꯃꯨꯛꯇ ꯀꯜꯍꯧꯁꯤꯁꯦ, ꯊꯦꯡꯈ꯭ꯔꯕꯗꯤ ꯑꯩꯈꯣই ꯄꯨꯄꯨ ꯊꯋꯥꯏ ꯂꯧꯕꯗꯣ ꯑꯃꯨꯛ ꯂꯥꯛꯂꯅꯤ. ꯃꯥꯕꯨ ꯂꯥꯛꯂꯕ ꯃꯤꯗꯣ ꯑꯗꯨꯝ ꯁꯤꯔꯤ." ꯂꯥꯏꯔꯦꯝꯕꯤ ꯑꯃꯅ ꯑꯃꯨꯛ "ꯍꯟꯗꯣꯛꯁꯦ, ꯂꯥꯏꯒꯤ ꯑꯁꯦꯡꯕ ꯏꯁꯤꯡ ꯑꯁꯦ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯌꯥꯁꯤꯗ ꯑꯃꯨꯛꯇ ꯇꯥꯍꯟꯒꯦ." "ꯈꯪꯉꯦꯍꯦ, ꯃꯃꯤꯠꯁꯦ ꯈꯪꯕ ꯄꯥꯡꯊꯣꯔꯛꯑꯦ ꯃꯤ. ꯏꯃꯥ, ꯈꯨꯠꯇ ꯑꯃꯨꯛ ꯄꯥꯏꯔꯛꯏ ꯃꯁꯤ ꯅꯨꯄꯥꯁꯦ." ꯕꯣꯌꯥꯏꯅ "ꯊꯣꯏꯅꯣ, ꯑꯩꯅ ꯅꯪꯕꯨ ꯀꯟꯒꯅꯤꯌꯦ, ꯐꯠꯇꯕ ꯃꯤꯁꯤꯡꯒꯤ ꯃꯈꯨꯠꯇ ꯇꯥꯍꯜꯂꯣꯏꯌꯦ." "ꯑꯩ ꯊꯣꯏꯅꯨ ꯅꯠꯇꯤꯌꯦ, ꯈꯨꯠꯇꯣ ꯊꯥꯗꯣꯛ ꯍꯥꯏꯕ." "ꯀꯃꯥꯏꯅ ꯇꯧꯅꯤ, ꯃꯌꯥꯡ ꯀꯪꯉꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯌꯥꯝ ꯆꯦꯠꯅ ꯄꯥꯏꯌꯦ ꯃꯤ." ꯑꯃꯅ "ꯊꯣꯏꯅꯨ ꯍꯥꯏꯁꯦ ꯃꯥꯏ ꯅꯨꯄꯤ ꯑꯣꯏꯔꯖꯥꯠꯂꯣ? ꯑꯗꯨꯒ ꯐꯠꯇꯕ ꯃꯤ ꯍꯥꯏꯁꯤꯅ, ꯑꯣ, ꯃꯥꯏ ꯅꯨꯄꯤꯁꯦ ꯐꯠꯇꯕ ꯇꯥꯏꯕꯪ ꯃꯤꯅ ꯐꯥꯈ꯭ꯔꯒ ꯃꯁꯤꯒꯤ ꯃꯤꯁꯤꯅ ꯐꯠꯇꯕ ꯃꯤꯅ ꯍꯥꯠꯂꯒ ꯁꯤꯔꯦꯅ ꯃꯐꯝ ꯑꯁꯤꯗ ꯊꯅꯝꯕ ꯃꯥꯜꯂꯤꯅꯦ." ꯑꯃꯅ ꯑꯃꯨꯛ "ꯑꯗꯨꯗꯤ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯒ꯭ꯌꯥꯟ ꯍꯥꯟꯅ ꯑꯃꯨꯛꯇ ꯇꯥꯍꯜꯂꯨ, ꯑꯗꯨꯒ ꯃꯥꯏ ꯋꯥꯔꯤ ꯇꯥꯁꯤ." "ꯑꯗꯨꯗꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯒꯦꯀꯣ." "ꯑꯣ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ, ꯑꯩꯒꯤ ꯈꯨꯠꯁꯤꯅ 3 ꯅꯥꯟꯊꯕꯗ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯣꯏꯔꯣ, ꯑꯗꯨꯒ ꯅꯪꯒꯤ ꯑꯁꯣꯛꯄꯁꯤꯡꯁꯤꯁꯨ ꯂꯣꯏꯅ ꯐꯖꯔꯣꯀꯣ." "2ꯔꯛꯇ ꯒ꯭ꯌꯥꯟ ꯇꯥꯕꯅ ꯍꯥꯜꯂꯦ, ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ." ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯃꯥꯅ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯕꯒꯤ ꯎꯅꯤꯡꯕꯒꯤ ꯑꯣꯏꯗꯣꯏꯅꯤꯅꯦ꯫ ꯕꯣꯌꯥꯏꯅ "ꯀꯅꯥ ꯅꯣꯏ? ꯑꯗꯨꯒ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯅ ꯀꯗꯥꯏꯗꯅꯣ? ꯑꯩꯒꯤ ꯑꯁꯣꯛꯄ
ꯑꯅꯥꯕꯁꯤꯡꯗꯨꯗꯤ ꯁꯤꯅ ꯇꯥꯛꯄꯗꯤ ꯑꯩꯁꯦ ꯁꯤꯔꯦꯀꯣ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯅ ꯂꯩꯔꯤꯕ ꯑꯗꯨꯗꯤ ꯑꯩꯅ ꯁꯤꯔꯕꯗꯤ ꯑꯩꯒꯤ ꯊꯣꯏꯅꯨꯗꯤ ꯐꯠꯇꯕ ꯃꯤꯁꯤꯡꯗꯨꯒꯤ ꯈꯌꯥꯠꯇ ꯇꯔꯝꯂꯅꯤꯀꯣ ꯊꯣꯏꯅꯨ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯅ ꯉꯥꯏꯈꯣꯍꯦ ꯅꯨꯄꯥꯅꯦꯅ ꯀꯞꯇꯨꯗ ꯇꯧꯔꯒ ꯂꯩ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯊꯣꯏꯅꯨ ꯍꯥꯏꯔꯤꯗꯣ ꯀꯅꯥꯅꯣ ꯑꯗꯨꯒ ꯅꯪꯅ ꯑꯁꯨꯛ ꯊꯤꯅ ꯁꯣꯛꯂꯒ ꯃꯐꯝ ꯑꯁꯤꯗ ꯑꯁꯤꯕꯗꯧꯅ ꯂꯩꯔꯝꯂꯤꯕꯁꯤꯅ ꯀꯃꯥꯏꯅꯅꯣ ꯅꯪꯒꯤ ꯋꯥꯔꯤ ꯈꯪꯅꯤꯡꯃꯟꯗꯅ ꯁꯤꯔꯨꯔꯕ ꯅꯪꯁꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯀꯟꯕꯤꯔꯤꯅꯤ ꯑꯗꯨꯅ ꯅꯪ ꯀꯅꯥꯅꯣ ꯊꯣꯏꯅꯨ ꯀꯅꯥꯅೋ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯍꯥꯏꯔꯣ ꯅꯣꯡ ꯉꯥꯟꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕꯁꯨ ꯄꯥꯡꯕ ꯉꯝꯂꯔꯣꯏ ꯑꯗꯨꯅꯅꯤ ꯈꯔ ꯊꯨꯅ ꯑꯃꯨꯛꯇ ꯍꯥꯏꯔꯣ ꯊꯨꯅ ꯍꯥꯏꯔꯛꯎꯅꯦ ꯅꯪꯕꯣ ꯅꯃꯤꯠꯇꯣ ꯑꯩꯈꯣꯏꯗ ꯌꯦꯡꯂꯒ ꯂꯩꯔꯦꯅꯨꯅꯦ ꯑꯩꯒꯤ ꯃꯤꯡ ꯕꯣꯌꯥꯏ ꯀꯧꯏ ꯊꯣꯏꯅꯨ ꯍꯥꯏꯔꯤꯁꯤꯅ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯏꯕꯥꯅꯤ ꯆꯍꯤ 10 ꯅꯨꯡꯁꯤꯅꯔꯛꯂꯕ ꯃꯇꯨꯡ ꯍꯟꯗꯛ ꯊꯥ ꯑꯍꯨꯝꯒꯤ ꯃꯃꯥꯡꯗ ꯂꯨꯍꯣꯡꯕꯗ ꯉꯥꯏꯔꯤꯕꯅꯤ ꯑꯣ ꯊꯣꯏꯅꯨ ꯍꯥꯏꯔꯤꯁꯦ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯔꯦ ꯃꯈꯥꯗꯤ ꯊꯣꯏꯅꯨꯒ ꯑꯩꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅꯖꯩ ꯃꯤꯀꯨꯞ ꯑꯃ ꯎꯅꯗꯕꯗ ꯌꯥꯝꯅ ꯋꯥꯅꯩ ꯑꯁꯨꯛ ꯅꯨꯡꯁꯤꯅꯅ ꯍꯤꯡꯃꯤꯟꯅꯔꯤꯕ ꯃꯥꯒꯤ ꯄꯨꯟꯁꯤꯁꯤꯗ ꯌꯥꯝꯅ ꯐꯠꯇꯕ ꯐꯤꯃꯨ ꯁꯦꯠꯄ ꯍꯨꯔꯥꯟꯕ ꯃꯤꯒꯤ ꯅꯨꯄꯤ ꯃꯨꯟꯕ ꯃꯤ ꯍꯥꯠꯄꯁꯤꯡ ꯑꯗꯨꯅ ꯑꯩꯒꯤ ꯂꯧ ꯏꯪꯈꯣꯜ ꯈꯛꯇ ꯅꯠꯇꯅ ꯑꯩꯒꯤ ꯅꯨꯄꯤꯕꯨꯁꯨ ꯃꯣꯏꯒꯤ ꯑꯣꯏꯅꯕ ꯍꯣꯠꯅꯔꯛꯂꯝꯃꯤ ꯃꯗꯨꯗ ꯑꯩꯒꯤ ꯏꯃꯥꯒ ꯏꯄꯥꯒꯅ ꯐꯠꯇꯕꯁꯤꯡ ꯑꯗꯨꯗ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯤꯡꯂꯨꯕꯒꯤ ꯑꯩꯒꯤ ꯏꯃꯥꯒ ꯏꯄꯥꯒꯗ ꯑꯁ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯀꯥꯟꯗ ꯑꯃꯨꯛ ꯀꯞꯄꯤꯏꯅꯤ ꯃꯈꯥꯗꯣ ꯍꯥꯏꯔꯛꯑꯣꯅꯦ ꯀꯞꯄꯗꯣ ꯇꯣꯛꯂꯒ ꯑꯃꯅ ꯑꯃꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯀꯥꯏꯗꯩꯅꯣ ꯃꯣꯏ ꯑꯍꯜ ꯂꯃꯟꯅꯒ ꯋꯥꯔꯛꯇꯕ ꯖꯥꯠꯂꯣ ꯃꯈꯥ ꯍꯥꯏꯔꯣꯁꯦ ꯉꯁꯤꯗꯤ ꯅꯪꯒꯤ ꯋꯥꯔꯤ ꯇꯥꯔꯒ ꯑꯣꯏꯅ ꯍꯟꯈ꯭ꯔꯒꯦ ꯑꯩꯒꯤ ꯏꯃꯥꯒ ꯏꯄꯥꯒ ꯍꯥꯠꯄꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯁꯨ ꯃꯣꯏꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯅꯕ ꯍꯥꯏꯗꯨꯅ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯏꯅꯤꯡꯊꯧꯗ ꯋꯥꯀꯠꯇꯨꯅ ꯃꯇꯦꯡ ꯅꯤꯖꯈꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯃꯍꯨꯠꯇ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯑꯣꯟꯁꯤꯟꯗꯨꯅ ꯑꯩꯕꯨ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯇꯅꯕ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯔꯛꯈꯤ ꯌꯥꯝ ꯐꯠꯇꯦꯅꯦ ꯅꯣꯏꯒꯤ ꯅꯤꯡꯊꯧꯗꯨꯗꯤ ꯑꯃꯅ ꯑꯃꯨꯛ ꯏꯇꯥ ꯅꯪꯁꯦ ꯋꯥ ꯃꯔꯛ ꯌꯥꯝꯅ ꯊꯠꯂꯤꯍꯦ ꯑꯗꯩꯗꯤ ꯀꯩꯗꯧꯔꯕ ꯅꯪꯒꯤ ꯊꯣꯏꯅꯨꯗꯤ ꯀꯃꯥꯏꯅ ꯇꯧꯔꯕ ꯑꯩꯅ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯏꯅꯤꯡꯊꯧꯗ ꯐꯠꯇꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯐꯥꯕꯤꯅꯕ ꯋꯥꯀꯠꯂꯤ ꯃꯁꯤ ꯇꯥꯕꯗꯒꯤ ꯈꯪꯈꯤꯕꯗꯒꯤ ꯐꯠꯇꯕꯁꯤꯡ ꯑꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤ ꯊꯣꯏꯅꯨꯒ ꯑꯃꯨꯛ ꯍꯥꯠꯅꯕ ꯑꯃꯨꯛ ꯍꯣꯠꯅꯔꯛꯈꯤ ꯃꯗꯨꯗ ꯑꯩꯁꯨ ꯑꯩꯒꯤ ꯊꯣꯏꯅꯨ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯐꯠꯇꯕꯁꯤꯡ ꯑꯗꯨꯗ ꯈꯨꯠꯇ ꯊꯥꯡ パイꯗꯨꯅ ꯂꯥꯟꯊꯦꯡꯅꯈꯤ ꯅꯪꯗꯤ ꯅꯌꯥꯡ ꯀꯪꯖꯔꯁꯨ ꯃꯊꯧꯅ ꯌꯥꯝꯅ ꯂꯩꯌꯦ ꯍꯥꯏꯒꯨꯝꯗꯅ ꯏꯇꯥ ꯅꯪꯁꯦ ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯋꯥ ꯃꯔꯛ ꯍꯦꯛꯇ ꯊꯥꯔꯛꯏꯍꯦ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯃꯄꯥꯡꯒꯜ ꯌꯥꯝ ꯀꯟꯕꯅꯤ ꯑꯗꯨꯅꯅꯤ ꯃꯥꯅ ꯃꯥꯒꯤ ꯊꯣꯏꯅꯨ ꯀꯟꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯩꯁꯦ ꯅꯣꯏꯗꯤ ꯌꯥꯝꯅ ꯈꯪꯉꯤ ꯑꯗꯣ ꯋꯥꯔꯤ ꯃꯈꯥ ꯇꯥꯁꯦ ꯍꯥꯏꯔꯣ ꯃꯈꯥ ꯑꯃꯨꯛ ꯃꯣꯏ ꯃꯌꯥꯝꯒ ꯏꯊꯟꯇꯒ ꯑꯣꯏꯕꯅꯤꯅ ꯑꯩꯅ ꯐꯠꯇꯕꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨ ꯅꯥꯝꯃ ꯐꯥꯎꯕ ꯁꯣꯛꯄ ꯉꯝꯂꯝꯗꯦ ꯑꯗꯨꯅ ꯑꯩꯅ ꯐꯠꯇꯕꯁꯤꯡ ꯑꯗꯨꯕు ꯁꯥꯎꯅꯕ ꯍꯥꯏꯗꯨꯅ ꯋꯥꯍꯩ ꯋꯥꯇꯥ ꯐꯖꯗꯕ ꯀꯌꯥ ꯍꯥꯏꯖꯤꯜꯂꯒ ꯃꯐꯝ ꯑꯁꯤꯗ ꯆꯦꯜꯂꯛꯄꯅꯤ ꯑꯩꯅ ꯆꯦꯜꯂꯛꯄꯗ ꯐꯠꯇꯕꯁꯤꯡ ꯑꯗꯨꯅ ꯍꯦꯟꯅ ꯁꯥꯎꯗꯨꯅ ꯑꯩꯕꯨ ꯍꯥꯠꯅꯕ ꯇꯥꯟꯅꯍꯜꯂꯒ ꯑꯩꯅ ꯑꯩꯒꯤ ꯊꯣꯏꯅꯨꯕꯨ ꯃꯐꯝ ꯑꯃꯗ ꯂꯣꯠꯍꯟꯈꯤꯕꯅꯤ ꯌꯥꯝꯅ ꯁꯤꯡꯉꯤꯅꯦ ꯑꯗꯨꯒ ꯅꯪꯁꯦ ꯃꯣꯏꯅ ꯐꯥꯔꯒ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯇꯣꯛꯂꯒ ꯊꯅꯝꯕꯅꯦꯕ ꯅꯠꯇ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯈꯣꯏꯒꯤ ꯇꯥꯁꯤꯗꯤ ꯑꯩꯗꯣ ꯃꯔꯛꯇ ꯍꯦꯛꯇ ꯋꯥ ꯍꯪꯅꯤꯡꯉꯛꯏ ꯃꯤ ꯑꯩꯉꯣꯟꯗ ꯁꯣꯛꯂꯤꯕꯁꯤꯡ ꯑꯁꯤꯗꯤ ꯐꯠꯇꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯇꯦꯟꯅ ꯀꯥꯞꯄꯛꯄ ꯊꯥꯡ ꯌꯦꯜꯂꯛꯄꯗ ꯄꯥꯟꯕ ꯁꯣꯛꯄꯅꯤ ꯑꯗꯨꯒ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕꯁꯤꯗꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯅꯣꯏ ꯅꯨꯄꯤ 4 ꯂꯩꯔꯝꯂꯤꯕꯁꯤꯅꯤ ꯅꯣꯏꯕꯨ ꯀꯅꯥꯅꯣ ꯑꯗꯨꯒ ꯑꯩꯅ ꯂꯩꯔꯤꯕ ꯐꯖꯔꯕ ꯃꯐꯝ ꯑꯁꯤꯅ ꯀꯔꯥꯏꯗꯅꯣ ꯃꯌꯦꯛ ꯁꯦꯡꯅ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨꯅꯦ ꯅꯠꯇ꯭ꯔꯒ ꯑꯩꯁꯦ ꯁꯤꯔꯕ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯂꯥꯏꯔꯦꯝꯕꯤꯁꯤꯡ ꯑꯗꯨꯅ ꯁꯤꯗꯦꯍꯦ ꯁꯤꯔꯕꯇ ꯍꯥꯏꯔꯒ ꯂꯩ ꯑꯩꯈꯣꯏ ꯃꯔꯤꯁꯦ ꯅꯪꯅ ꯁꯤꯒꯦ ꯇꯧꯔꯝꯂꯤꯕ ꯐꯖꯔꯕ ꯎꯃꯪ ꯑꯁꯤꯒꯤ ꯃꯄꯨꯅꯤ ꯍꯥꯏꯕ ꯌꯥꯏ ꯃꯐꯝ ꯑꯁꯤꯗ ꯐꯠꯇꯕ ꯆꯪꯕ ꯂꯩꯕ ꯌꯥꯗꯦ ꯑꯃꯥꯡ ꯑꯁꯣꯏꯁꯨ ꯇꯧꯁꯤꯟꯕ ꯌꯥꯗꯦ ꯅꯪꯅ ꯑꯍꯥꯟꯕꯅꯤ ꯑꯩꯈꯣꯏꯗꯤ ꯀꯩꯝ ꯇꯧꯕꯤꯗ꯭ꯔꯤꯁꯦ ꯑꯗꯣ ꯅꯪ ꯍꯧꯖꯤꯛ ꯁꯤꯗ꯭ꯔꯕꯅꯤꯅ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯅꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯈꯤꯗꯣꯏꯔꯥ ꯑꯩ ꯅꯣꯡꯁꯦ ꯉꯥꯟꯗ꯭ꯔꯤꯉꯩ ꯑꯩꯒꯤ ꯊꯣꯏꯅꯨ ꯀꯜꯂꯨꯗꯕ ꯌꯥꯗꯦ ꯑꯩ ꯆꯠꯂꯒꯦ ꯅꯪꯅ ꯆꯠꯄ ꯃꯇꯝꯗ ꯅꯪꯒꯤ ꯊꯣꯏꯅꯨꯗ ꯐꯠꯇꯕ ꯃꯤꯁꯤꯡꯒꯤ ꯃꯈꯨꯠꯇ ꯊꯋꯥꯏ ꯃꯥꯡꯂꯝꯂꯕꯗꯤ ꯅꯪ ꯀꯩꯗꯧꯅꯤ
ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯁꯨ ꯊꯋꯥꯏ ꯊꯥꯖꯗꯨꯅ ꯑꯩꯒꯤ ꯊꯣꯏꯅꯨꯒꯤ ꯃꯇꯨꯡ ꯏꯟꯈ꯭ꯔꯅꯤ꯫ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯕꯨꯗꯨꯅꯤꯗ, ꯂꯃꯟ ꯈꯨꯝꯒꯦꯀ ꯍꯥꯏꯔꯛꯇꯦꯕ꯫ ꯐꯠꯇꯕ ꯃꯤꯑꯣꯏꯁꯤꯡꯗꯣ ꯁꯤꯗ꯭ꯔꯗꯤ ꯅꯪꯉꯣꯟꯗ ꯇꯧꯔꯤꯕ ꯑꯗꯨꯃꯥꯏꯅ ꯑꯇꯣꯞꯄꯗꯁꯨ ꯇꯧꯔꯣꯏꯗ꯭ꯔꯕ? ꯑꯗꯨꯗꯤ ꯅꯪꯁꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯤꯡꯍꯟꯕꯒꯤ ꯀꯔꯤ ꯀꯥꯟꯅꯔꯤꯒꯦ? ꯑꯩꯒꯤ ꯊꯣꯏꯅꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒꯦ꯫ ꯑꯩꯒꯤ ꯊꯣꯏꯅꯨꯗꯣ ꯐꯠꯇꯕꯁꯤꯡꯒꯤ ꯃꯈꯨꯠꯇ ꯇꯥꯕꯅ ꯍꯥꯜꯂꯅꯤ꯫ ꯉꯥꯏꯈꯨꯑꯣ, ꯅꯁꯥ ꯈꯨꯁꯣꯟꯗꯨꯒ ꯊꯣꯏꯅꯨ ꯀꯜꯂꯨꯅꯤ ꯀꯥꯏꯅ꯫ ꯑꯩꯈꯣꯏꯅ ꯅꯪꯁꯦ ꯑꯀꯟꯕ ꯃꯤ ꯑꯃ ꯑꯣꯏꯍꯟꯕꯤꯔꯒꯦ, ꯑꯗꯨꯒꯅꯦ ꯐꯠꯇꯕ ꯃꯤꯁꯤꯡꯗꯣ ꯂꯣꯏꯅ ꯍꯥꯠꯇꯣꯛꯎꯀꯣ꯫ ꯍꯥ ꯅꯠꯇꯦ, ꯇꯨꯃꯤꯟꯅ ꯂꯩꯌꯨ꯫ ꯁꯦ, ꯑꯗꯨꯒꯅꯦ ꯅꯃꯤꯠꯇꯣ ꯆꯦꯅ ꯎꯏꯁꯤꯜꯂꯨ꯫ ꯑꯩꯈꯣꯏ ꯅꯨꯃꯤꯠꯇꯣ ꯄꯥꯡꯊꯣꯛꯑꯣ ꯍꯥꯏꯔꯀꯥꯟꯗ ꯄꯥꯡꯊꯣꯛꯀꯗꯕ꯫ ꯃꯁꯥ ꯃꯎꯁꯦ ꯐꯔꯗꯤ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯗꯤ ꯅꯨꯄꯥꯗ ꯅꯨꯄꯥ ꯃꯥꯜꯂꯗꯅ ꯌꯥꯝꯅ ꯐꯖꯩꯖꯥꯠꯅꯤꯅꯦ꯫ ꯉꯁꯥꯏꯗꯤ ꯌꯦꯡꯕ ꯌꯥꯔꯝꯗꯕꯅꯤꯅꯦ꯫ ꯁꯦ, ꯌꯥꯔꯦ, ꯃꯤꯠꯇꯣ ꯄꯥꯡꯉꯣ꯫ ꯑꯩꯗꯤ ꯍꯛꯆꯥꯡ ꯌꯥꯝꯅ ꯐꯔꯦꯅ꯫ ꯁꯤ ꯑꯣꯏꯔꯗꯤ ꯃꯤ ꯍꯥꯠꯅꯤꯡꯉꯤꯍꯦ꯫ ꯑꯩ ꯆꯠꯂꯒꯦ꯫ ꯉꯥꯏꯈꯣꯅꯦꯍꯦ ꯅꯪꯕꯣ꯫ ꯁꯦ, ꯃꯁꯤꯒꯤ ꯊꯥꯡ ꯑꯁꯤꯒ ꯄꯥꯏꯈꯣ꯫ ꯂꯥꯏꯒꯤ ꯊꯥꯡꯅꯤ, ꯃꯥꯡꯍꯟꯕ ꯌꯥꯗꯦꯀꯣ꯫ ꯑꯃꯅ ꯑꯃꯨꯛ, ꯑꯗꯣ ꯅꯪꯒꯤ ꯊꯣꯏꯅꯨꯗꯨꯕꯨ ꯃꯁꯛ ꯃꯇꯧ ꯀꯌꯥꯝ ꯐꯖꯒꯦ? ꯅꯣꯏ 3ꯗꯒꯤ ꯍꯦꯜꯂꯦ꯫ ꯑꯗꯣ ꯑꯩ ꯆꯠꯂꯒꯦ, ꯃꯤ ꯍꯥꯠꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯆꯦꯟꯈ꯭ꯔꯦꯅꯦ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ꯫ ꯑꯃꯅ ꯑꯃꯨꯛ, ꯀꯌꯥꯝ ꯐꯖꯕꯖꯥꯠꯅꯣ ꯃꯥꯒꯤ ꯅꯨꯄꯤ ꯊꯣꯏꯅꯨꯁꯤꯕꯣ? ꯑꯩꯈꯣꯏ 3ꯗꯒꯤ ꯍꯦꯟꯅ ꯐꯖꯩ ꯍꯥꯏꯔꯝꯂꯤꯕꯁꯤꯕꯣ? ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯐꯖꯔꯕꯗꯤ ꯃꯥꯂꯦꯝꯗꯤ ꯂꯥꯏꯔꯗꯅ ꯂꯥꯏꯔꯩꯄꯥꯛꯇ ꯐꯥꯎꯕ ꯑꯊꯤꯕ ꯅꯨꯄꯤ ꯂꯩꯇ꯭ꯔꯦꯅꯦ꯫ ꯑꯃꯅ ꯑꯃꯨꯛ, ꯑꯗꯨꯗꯤ ꯃꯥꯒꯤ ꯊꯣꯏꯅꯨꯁꯦ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯃꯁꯛ ꯃꯇꯧ ꯐꯖꯕ꯭ꯔꯥ ꯍꯥꯏꯗꯣ ꯌꯦꯡ ꯇꯥꯔꯦꯗꯅ꯫ ꯑꯗꯣ ꯅꯣꯡꯁꯦ ꯉꯥꯟꯗꯧꯔꯦ, ꯑꯩꯈꯣꯏꯕꯨ ꯑꯃꯨꯛ ꯍꯜꯂꯁꯦ ꯍꯥꯏꯕ꯭ꯔꯣ? ꯍꯣꯏ, ꯉꯁꯤꯒꯤꯗꯤ ꯍꯜꯂꯁꯦ꯫ ꯑꯁꯨꯝꯅ ꯂꯥꯏꯔꯦꯝꯕꯤ 3ꯗꯨ ꯂꯥꯏꯔꯩꯄꯥꯛꯇ ꯑꯃꯨꯛ ꯍꯟꯈꯤꯔꯝꯃꯤ꯫ ꯅꯣꯡꯁꯨ ꯉꯥꯜꯂꯛꯄ ꯃꯇꯝꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯕꯣꯌꯥꯏꯅ ꯊꯣꯏꯅꯨꯕꯨ ꯂꯣꯠꯅꯕ ꯍꯥꯏꯔꯝꯕ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯊꯣꯏꯅꯨꯗꯤ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯑꯗꯨꯒ ꯐꯠꯇꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯏꯀꯣꯏ ꯀꯣꯏꯅ ꯊꯣꯏꯅꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯗ ꯀꯔꯦꯝꯅꯅ ꯅꯣꯛꯇꯨꯅ ꯂꯩꯔꯝꯈꯤ꯫ ꯐꯠꯇꯕꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯋꯥꯅ ꯁꯤꯗꯧꯒꯤ ꯁꯔꯨꯛ ꯏꯁꯥ ꯏꯊꯟꯇ ꯁꯤꯖꯈꯤꯕꯅ ꯁꯔꯨꯛ 100 ꯍꯦꯟꯅ ꯐꯩ ꯀꯥꯏꯅ ꯍꯥꯏꯔꯝꯂꯒ ꯍꯦꯛꯇ ꯁꯤꯈꯤꯕꯩ ꯋꯥꯅꯤ꯫ ꯄꯥꯝꯃꯨꯏꯗꯀꯣ ꯐꯖꯔꯕ ꯃꯁꯛ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯐꯪꯗꯅ ꯑꯔꯦꯝꯕꯗ ꯁꯤꯈꯤꯕꯁꯦ꯫ ꯐꯠꯇꯕ ꯑꯃꯅ, ꯃꯄꯨꯔꯣꯏꯕ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯅꯤꯡꯖꯕ ꯅꯨꯄꯤꯅꯤꯅꯦ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯑꯇꯥꯡꯕ ꯅꯨꯄꯤ ꯀꯥꯏꯗꯨꯅꯤꯅꯦ꯫ ꯌꯦꯡꯉꯨꯅꯦ ꯃꯔꯨꯞꯁꯦ, ꯅꯨꯄꯤꯁꯦ ꯁꯤꯔꯕ ꯐꯥꯎꯕ ꯑꯩꯒꯤ ꯑꯗꯨꯝ ꯑꯣꯏꯅꯤꯡ ꯂꯩ ꯍꯥꯏꯕꯅꯤꯗ꯫ ꯕꯣꯌꯥꯏꯅ, ꯑꯩꯒꯤ ꯊꯣꯏꯅꯨ ꯀꯩꯗꯧꯔꯦ? ꯑꯣ, ꯊꯣꯏꯅꯨ, ꯑꯩ ꯂꯥꯛꯑꯦ꯫ ꯃꯤꯠꯇꯣ ꯄꯥꯡꯂꯨꯅꯦ ꯊꯣꯏꯅꯨ꯫ ꯐꯠꯇꯕꯁꯤꯡꯅ, ꯀꯅꯥꯅꯣ? ꯀꯔꯣꯝꯗꯩꯅꯣ? ꯏꯈꯪ ꯈꯪꯍꯧꯗꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯅꯨꯄꯤꯁꯦ ꯀꯣꯜꯂꯒ ꯑꯩꯒꯤ ꯊꯣꯏꯅꯨ ꯑꯩ ꯂꯥꯛꯑꯦ ꯀꯥꯏꯅ ꯄꯪꯀꯞꯇ ꯀꯥꯞꯂꯤꯁꯤꯅ꯫ ꯑꯃꯅ, ꯃꯁꯤ ꯅꯨꯄꯤꯁꯦ ꯑꯩꯗꯤ ꯃꯄꯨꯔꯣꯏꯕ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯌꯥꯝꯅ ꯅꯤꯡꯖꯕꯒ ꯃꯥꯜꯂꯨꯔꯦ, ꯑꯗꯨꯒ ꯃꯥꯗꯤ ꯅꯨꯄꯥ ꯃꯁꯥ ꯃꯎ ꯐꯕ ꯑꯃꯒꯁꯨ ꯇꯨꯃꯤꯟꯅ ꯊꯝꯂꯤꯕ ꯑꯣꯏꯔꯦꯗꯅ꯫ ꯐꯠꯇꯕ ꯑꯇꯩꯅ, ꯍꯥꯏ, ꯅꯪꯅ ꯃꯥꯒꯤ ꯑꯔꯣꯟꯕ ꯅꯨꯄꯥꯔꯥ? ꯑꯃꯗꯨꯗꯤ ꯃꯌꯥꯡ ꯏꯀꯪꯒ ꯀꯪꯕꯅꯤ, ꯅꯪꯗꯤ ꯅꯁꯥ ꯅꯎꯒ ꯌꯥꯝꯅ ꯐꯩ, ꯆꯥꯛꯀ ꯌꯥꯝꯅ ꯆꯥꯕ, ꯆꯔꯥꯒ ꯌꯥꯝꯅ ꯋꯥꯟꯕ ꯀꯜꯂꯝꯗꯧꯕ ꯃꯥꯜꯂꯤꯅꯦ꯫ ꯑꯃꯅ, ꯃꯤꯠ ꯈꯥꯅꯒ ꯌꯦꯡꯂꯛꯏꯅꯦꯍꯦ ꯃꯁꯤ ꯅꯨꯄꯥꯁꯦ꯫ ꯃꯥꯏ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯅ ꯍꯥꯠꯂꯦ ꯀꯥꯏꯅ ꯁꯥꯎꯔꯤ ꯖꯥꯠꯂꯣ? ꯁꯥꯎꯔꯗꯤ ꯍꯥꯠꯇꯣꯛꯍꯧꯕꯅ ꯐꯩꯕꯣ, ꯍꯌꯦꯡ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯌꯦꯜꯂꯛꯀꯅꯤ꯫ ꯑꯃꯅ ꯑꯃꯨꯛ, ꯃꯥꯏꯁꯤꯗꯤ ꯊꯥꯡꯒ ꯄꯥꯏ ꯂꯩꯔꯝꯃꯤꯅꯦꯍꯦ, ꯑꯗꯨꯒ ꯃꯥꯏ ꯃꯁꯛꯁꯤꯁꯨ ꯎꯈꯤꯒꯨꯝ ꯂꯥꯛꯈꯤꯒꯨꯝ ꯇꯧ꯫ ꯅꯨꯄꯤꯁꯤꯒꯤ ꯅꯨꯄꯥ ꯑꯃꯗꯨꯒ ꯃꯁꯛꯄꯨ ꯌꯥꯝꯅ ꯃꯥꯟꯅꯩꯅꯦꯍꯦ, ꯑꯃꯗꯨꯅ ꯃꯌꯥꯡ ꯀꯪꯕꯒꯤ ꯋꯥꯅꯤ꯫ ꯑꯇꯩꯗꯨꯅ, ꯍꯣꯏꯅꯦꯍꯦ, ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯇꯧ ꯌꯥꯝ ꯃꯥꯟꯗꯅ ꯃꯁꯛ ꯃꯥꯟꯅꯕ ꯅꯨꯄꯥ ꯑꯅꯤꯗꯒꯁꯦ ꯂꯩꯔꯝꯃꯤꯅꯦꯍꯦ꯫ ꯕꯣꯌꯥꯏꯅ, ꯃꯤꯅꯥꯏ ꯃꯆꯥ ꯁꯥ, ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯔꯝꯃꯤ ꯊꯣꯏꯅꯨꯒꯤ ꯂꯃꯟ ꯏꯈꯨꯠ ꯄꯦꯟꯅ ꯁꯤꯡꯂꯒꯦ꯫ ꯅꯣꯏ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ, ꯊꯥꯡ ꯑꯁꯤꯅ ꯃꯀꯛ ꯀꯛꯇꯨꯅ ꯍꯥꯠꯂꯒꯦ꯫ ꯐꯠꯇꯕꯁꯤꯡ ꯑꯗꯨꯅ, ꯃꯁꯤ ꯅꯨꯄꯥꯁꯤꯗꯤ ꯊꯥꯡꯁꯦ ꯄꯥꯏꯔꯒ ꯑꯩꯈꯣꯏ ꯇꯝꯅ ꯆꯣꯡꯁꯤꯜꯂꯛꯑꯦꯅꯦ, ꯃꯁꯤꯕꯨ ꯑꯩꯈꯣꯏꯅꯒ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯒ ꯍꯥꯠꯈꯤꯕꯒ ꯌꯥꯎꯈꯤꯕ ꯖꯥꯠꯂꯅꯦ? ꯊꯥꯡꯅꯒ ꯌꯥꯜꯂꯦ, ꯑꯃꯨꯛꯀꯁꯨ ꯌꯥꯜꯂꯛꯏꯅꯦꯍꯦ, ꯑꯩ ꯁꯤꯔꯦ꯫ ꯑꯇꯩꯁꯤꯡꯗꯨꯅ, ꯀꯅꯥꯅꯣ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯕꯣ?
Asuk yamna kanbasibo. Mai masase thana yamaga changrisidi. Boyaina fataba misingdu tanan tanadana amamam sum hatpadu anakpada leiba khulsing harauna yengnarami. Aduga boyagi kukan chadaba matau adusu uraga khunjase misingdu maya kakhai yengduna kinarami. Misingduna loina hakrene masigi akan manupasina mi amana loina hatrihe fataba maya masigi makok thangba luching manupase watli. Hoine asimadi chumna hatabo mandi. Ado asigi nupa kan masibu kanano karaidegino noi khangnabro? Khangde ngasina ahanba ubani. Masigi nupa asigi masak khupaza khukan sidi kainomni he layan tharapo miga chab hengmane. Mi singduna fataba singi luching mami mako asidi nupa kan basina thana yandabida makut ani sina makok ase angana moroi thatbagum thalaga hatkre. Boyaina khangbrana haujiti noi tumna haeda. Adubu noi mayamse ikut pina hatlabasu aigi ima ipa aigi thoinubudi kanba ngamhodreko. Ima baba nachaba warauganuko. Aigi thoinuse ngarangi mafam aduda puduna chatlake. Boyaina magi nupi thoinubu puduna lairembi marigi umanglai aduda puduna chatlami. Yengduna leihoriba miyam adudi manga chap manakre. Boyaina thoinubu yam laina pamduna yangna chenkhibadu ubada. Boyaina thoinubu umanglai aduda poraktuna thamlaga lairembi mari dungairami. Adubu lairembi sing adudi lakhidre. Numit humni marini suraba phauba lairembi sing adu laktabaduda boyaisu kapna magi nupi thoinugi manakta gyan mangduna hipta khirami. Numi mangani surakpagi ahingda lairembi maridu sorarendagi paitharaklami. Lairembi sing aduna karino aikhoina mu uribasina aikhoigi sanafam ase mi sibum oina uraba jalo moina. Amana ngaiko asigi nupa sidi aikhoini hinghalaga fataba mising hatlurona thakiba nupaduni. Aduga nupi sidi khangde. Amana amo nupi sidi sibu kuiri nupa sidi sidri natraga nupi sibu nupa sigi nupi thoinu haibada oira jalo. Oiro he mai nupidi aikhoidigi henya masak phajai haidudi sidi yamthi loisu kope. Kaino he siba kuiraba nupi oibagini thiriba kopi pasidi. Aduga nungsiba amagi mafamdadi magi nupise mayamdagi ihen henya masak phajai hainaribani. Adunani nupa asina aikhoi maridagi magi nupini henya masak phajai ni hairamlibado. Ado aikhoi hauji kaidause haibano. Atay sing aduna kaidawni nupa asina magi nupi siribase puduna mafam asida laklibase magi nupise kanbiyuna poraini. Aduna kanbirase. Aduga moi anise aikhoigi sanafam umanglaise senanaba oina lehellase. Asumna boyagi nupi thoinubu lairemi mariduna hingat halami. Boyaisu gyan amuk tahalami. Thoinuga boyaigana gyan taraba matungda mabanigi nungsibadu ubada lairemi sing aduna yamna harauna yengjarami. Aduga moi anibu lairemigi umang adubu ngakpi senbinaba haiduna umang aduda mabanigi nungsiraba yum ama sabiramlaga leihallami. Aduga lairemi sing adusu amuk paikhatkirami. Asumna haujikti boyaiga thoinugadu yam nungaina nungsinana lairembigi umanglai aduda nungaina leikhirami.